ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕꯤ ꯁꯅꯔꯤꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯒꯧꯔꯣꯅ ꯈꯕꯔꯗ ꯊꯦꯡꯅꯕ ꯌꯨꯝ ꯑꯃ ꯂꯩꯈꯤꯕ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯕꯨ ꯂꯩꯔꯕ ꯃꯇꯨꯡ ꯌꯨꯝꯗꯨ ꯁꯦꯡꯗꯣꯛꯄ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯅ इफोंग फोंगना अतोप्पा सायोन ओंदुना किहनबा अमदी देवेंगी मचानुपी अहन सनरेमिना मागी गेमदगी यामलबा सेंफम तानखिबगी मतांग अदु मयामना ताबिख्रे मसीगी मखा तारप सरुक्तु मयाम पुन्ना तामिन्नरसी नुमिदांग वाइरमगी मतमनी गौरोदु मागी नुपी लैनागी मनाक्ता परप्रप लागा हाय ताब्रा अय असय फाउदे चलुखिगे कुइरोय सटफट लाकदबनी हो कदाइदनो नुमित तारकांसिदा अइने सिगी बुट मकोनसिदगने इथंता लेबगा ngमैको हाय अदुमाय हाइनुने सिगी युमसी बुट मकोन या हाइदी नोइगी एक्स राहुल दुना हाइब्रो अस कैनोदा कदाइदगे अमु क्वेश्चन बिरैनो चलदिने आइसु यावगी कैदो बचतुइनोबा दुकानदगी करी कैनो साबा याबा खरा लयुखिगेना तौबनी नट्रदे खोइबु नुंदांग कैमते सादना तुमगद्रो हो चुमे चुमे अदो आइसु लाकेबा हो लाओ लाओ आसुमदा गौरो अमती मागे नुपी लैनादो युम अरुदगी खरा सटलगा लैबा दुकान सिंदगी साबा याबा पोटचै खरा लैरी मरुदा दुकान मपु अदुना तामो होइदी कदाइदगी ओरबनो ngahan खैदी उदेना इबुंगो इखोइसी असिगी युम अमल लैबदो अरुदा मदु अइना लैरे मरुदा ngasiदगी लैबनी वादु ताबदा दुकान मपु अदुना इपा पाखटली अदुगा गौरोदा फटचिंग इ अदुगा अमुक लैनादे येंगी हानदगी खरगा सिंगरगा लैबने लैनादी नुपा अदुगी मवोंग अदुदा करिगुंबा खरदी फाउखी मरम असिना नुपा अदुदा इबुंगो युमसिबु बुटका लैब्रो अस कैनोमी ममा अदुबु मिंगोंदा हंगबा याबो वारमी इबुंगो नतै मसी खर किगनबनी अदुना तौरिनी साउनुको गौरोना हारिबा वाफम अदुगी पाखुमदु नुपा अदुना खुमखिरी मदुगी ओना तैनबदा तामोसी माइब्रो नते दैबुंगो कैदौरे अमाइबगा मालोरिरो इतैमा मी अमना युथोरपा पोट अमा लैरमदाइदा पोटु करिनो कमदौबनो हाइबदु हाना यंबिगदबनी नत्रै इतैमा मानि मानि इबुंगो ना हाइदो याम चुम्मी इबुंगो चुम्बबुदी चुमुंगनी अदुबु ममल होंगना फंगबा हाइबसिसु हा दाउनिदना मीदुना योलइबदो मागी चक्तबा यादबा असिनबा अमा लैबदगी वैरमगनी फन फनसु खंदोक्सि कैदौरगे होय होय तामो संगोम कोक्ता हाइबदो सिदा लेजरे ओ से सिरा अदो ममलदि कयानो तामो लुपा कुन खक्तनी ए असुक चाउबसिदबु लुपा कुन खक्ता होय मानि तामो काइदे से लुपा कुल हाइबदो अदुदी पोट सिंगसिगी पुलप पुनपा सेंफमसि अदुनदी लुपा चहुमगा कुंट्रा तारमा लेनेको होय होय तामो असुमना सेन थिनरगा गौरो अमदी मागे नुपि लैना मखोगी गाड़ी खामफम अदोमदा चखी तंजादुदा दुकान मपु अदुना तामो कैनोंता ए अमुक कैदरो जानो कैदौरे बुंगो सोमदमता लाखि खोबा होय होय कैदौरबा इबुंगो तामो साउबिबदि यादेको हौजि अइना पीखिबा संगोमदो मदु संगोम ओरमद्रे मदु लौदा चायनबा लौ हिदांगनि तामो साउबिबा यादेको पुलप थामिनबदुदा सुम खरा ओंथों ओंजन तौर तामो साउबिबा यादि हेरा इबुंगो मी सिबि याबा थबुनिदा अस ननाव लाल हे तामो अदो कौतादो पिबिरो अई संगोम कौतादो ओइना पुथोकचरागे से तामो संगोम दुगी सेंसुने अई लौजररोय लौगदम सोइबा हाइबसिदी तंबा ngamba natedana ko से कौतादो असुमना दुकानदार अदुगा गौरोगा हु कौता अदुगा संगोम कौता अदुगा ओंथोकनारबा मतुंग गाड़ी थमलिबा मफम अदुदा लाक्तुना गौरो अमती मागे नुपि लैना गाड़ी तोंगदुना सटखी दुकानदार अदुना चलिबा पाखोंदु गौरो अमती लैनाना खंगलमदी अदुबो लैनादी मसादा सिंगनबा अमदी फाउखी असुमना लापना मखोय युम अदो यौरी
matam aduda yum ado pungmam mamnamni masidagi laina amati gaurona mokoina leirekpa candle singdu thanduna mokoina leiriba mafam singdo ngalhalli masidagi gaurodu magi phondo lokthok kanagumba amaga wari saduna ka amata thariba sofa aduda phamli somdra laina do mokoina leiri iba pochai singado saba thakpa yaba khara sem sari aduga wakhalsu khalli karino ngasai dukanda du tawribadu mamal hongba sangomni haidana ama pire maruda makoi babana hongi haidana hara hara lawraga hu erambani adunadi man haribadu aikhoina hongina layuriba yumsi hu eramgadoribra aduga kaino mana ngasai aikoi yum masida leire tabada ingat nungduna kari asamna khallingai asomdana gaurodu phonda wari kanna sanari yaida aigidi hayeng oiro hangchit oiro khudak asida warabasu kharadi thoningi yumse mai thanba pamba adudi hayeng nungthinsi sodana lakpiro adudi ai thamjare asumna yum aduda mai pusinnaba wari sanaraga lainagi manakta sangdai taja aduda lainado murum sonduna samas aduda munna yingduna leirami maduda gaurona hai mama kedore ha nati nangbo samastu amukta udribro tamo kayam kuiragi ina kalaiba haujitanida kaino toridubo tu sigi samasida but ama mami tayi yingotu ha karai yera sidi aikoi ki imini ne hai samasta taba aikoi ki imidi ne makada ngona bani maduni ne science ta kok yungthabi haise asma khoi babasima asumna makoi ani ya noktuna makoi na leira iba pot chai singado sanana ba sem saraba matung saba thakpa tawraga tumnabagi sem sakhi masidagi ngahakki matung kaurodi dungaina adumak tumthakri adubu lainadi tumthaba yaramdi mahak lungna amuk hip chepna amuk hip tawduna masado karino haifam khangdapa ama phawpugum tawki aduga masadusu akiba phawpugum su tawri asumna lairingai tanza aduda yum adugi ka amadegi mi leibagi sahum ama fangki maduda lainado swai lauki maramasina mamai ado phajupna kupsinduna gauroda kanna konsili tanza aduda angang khara noktuna sanabagi khonjal taki madu tabada lainana gaurobu haudoki adubu gaurodi mana thokpa ama khumduna adum tumduna lei masadigi lainadu angang singna langliba adu kana no haina yinglakli maram masidagi mahagna gaurogi phone ado lokthoklaga phone ado flash kaplaga angang langbagi makhol tariba domda asum lakle asumna lakpana mahag gaurona tumliba ka adudagi phanayamna lapthorakle masidagi lainana asum lakpada angang singna langliba ka ado yorakli maruda lainana ka adugi thong ado hangge tawbada tunglomdagi kanagumba ama lepagi sahum ama fangki maruda lainana kanano khanduna tungda satle thorakpada gaurodo lepaga leirami maruda lainado hoima haiduna khangni mahagna adumna khangbada makutta pariba phone ado makuttagi takhre masidagi mahak kiduna kanna lauraga mahagna thong hangge tawriba ka adugi thongjin panda tasinduna phamlaga mamai adon non tharaga kanna lauduna kablai mahagna adumna tawringai magi akoibata kanagumba khara dung chatpagi makhonsu takhi maramasina mahak kiduna kanna asum lauri asumna lainana kanna lauduna kablakpa asida gaurodo taraduna mikap khangthok thoraklei aduga kuyeng yenglakpadadi manakta lainado leiramdri masidagi kaduda thaliba kedal ado paiduna lainana leiriba mafam adu yongonaba prap lai kanna sengdabasu kedal du mutke tawbadagi kanna senbasu yadre maramasina lainado taranaba gaurona hai ai lae haiduna lauduna lainagi manakta prap lai asumna lakpana gaurodu lainagi manak joroklei matam aduda lainado khuruda makok nontharaga kanna lauduna kaplaga leirami aduga magi manakta anganga masugi laidi amasu leirami adubu kaurodi laidi aduda kaya thoina khanjilludi
lainagi manakta parap changsinduna lainada kaidore ha ase ai la ase kaidorage ba sida kaidoramino asomna gaurona hangba aduda lainado mamit kanna usilaga mamai non khalai aduga nang kanano haina hangi maduda gaurona ai nangi nupa gauroni ne haiduna kanna lauri mahana lauri basi lainana kiri badu khara phanaba yum adu khara langna ba lauri bani asomna mahakna lainada kanna wangang ba kanna laubuda yum ado khara di langle maram masna lainadu kiba khara pharaduna mamit pangthorakle mastegi gaurona makhogi kada sanglasila o haiduna lainabu konsinbiduna puraga lakle asumna lakpana makhoi tumlamba ka ado yori maduda gaurona kadai da saluino haina hangi maduda lainana o karino adu kanna lauridibo nakonga loina pangi hai nangna kibado khara pharanaba haiduna lauribani kibase isai kanna sakpa kanna lauba torabati kiba phai haibani aduna naksu aina laubadagi kiba khara pharaba natro ho ado aisu kidre laubada to haiba adu waradi lauba to asiro ho hoi asumna lainaki akibadu corona manghanduna nokpinnakhi masidagi makhoi amuk tumnabagi hipthari matamadu corona wakhal ama khanglak lai hais kainoda ngasai lainana phamlamba maphamduda laidi ama leirami aduga aikoina amu maphamdudagi lakpada leihodi kanana pukhajana kainu yumsibu awoibagi bera kaba jalane asumna khanna mahak adumak tumthakhri asumna matamdu hawkri mathangi nongali maruda gaurona magi phone thirakpada leiramdrei masidagi mahakna lainada hangadabasu lainadi ayuk na hauduna yumdagi akoibada satuna hakchang sajen tauri masi magi ayuki tawduna laklaba hainabini asomdana gaurodu magi nupi lainabu kauduna asum thirai asumna thirakpada magi phone lakpagi ringtone ama taki madu tabada gaurona magi phone gi ringkingliba mafam aduda parap lakle asumna lakpana mahak phone kingliba mafam adu yorakle asumna mahakna mafam adu yorakpadadi phone do ka amagi thong manakta taduna kinglaga leirami maduda gaurona parap changsinduna phone ado khungatlaga phone do wakhali phone aduda magi masanupa bituna mabu loba laktrabra haina hanglakhi masadagi gaurona laknana ba loisilli laagi haina khumjinduna phone ado thamnari asumna wari sanaringida magi matungda laidi ama gam chatkhi aduga kanna senkhri laidi aduna senkhibagi khonjal adu tabadagi gaurona tungda sat leithoga yingi adubu kanamatadi leiramdi masidagi mahakna masanupa bitu amati magi masanupi langlengi manakta satnabagi loisinnaba satkhi asomna mahakna hek chatkibaga mahakna hojik leplamba mafam aduda leiriba ka adugi thongado masa matomta tapna hangdori yamna lawngadi hangdi maya khara karap tawna hangbani asumna hanglaga maya karga leiriba thong adudagi masing yamlaba laidi singna septharaga gaurona sakhiba maikai aduda yengduna lehukhi masidagi gaurodu magi kada sangduna mafi marol loisalli tanja aduda laina su sanglaklaga haima kaida mukchatuino phi parap loisilai sibo haima aidi nangonda kauduna haidradana ho ngasi sei nachanupaga nachanupiga lawrage tawbani makhoigi school do nongrini soti thani hai adu lawrkhige tawbani da aduga ngarana ingonda haidraba haima kaubuni haredana masidi ho adu pharene ado yumsida leirugumse agi yumduda oina leiraseba ai sigi yumse yamna kiba ngarangsu angang langbagi makhol tai hai angang langbagi oiramoi hodong khombu oiramgani hodongna ne miau khombase angangi makhon manbani as makhoi bana ne sum leithoklaga leidana ne aikhoi awaba nangni ko era nangoi farese ai chalukhige ngai hak leraga yumgi thabak suwa mi laklani makoina sak thongphom khotpham iru janaba mai thajanaba mafam loina semlomgadabani makoi gane inthi jina leramuko as yamna koina suleru daba yumsi dabu kaige du yamna semjeduino hai masi aikhoi gi oradabani ne
kuina leiba leitaba semjin sajillaga thambasidi phattabro hoi adubudi phai ado aidi kuina ga leiba ngamoiko hoida khara leiraga school onthokla duini ai chalu khige ko asumna goro amati leina wari sanar matung goro do magi masa sing loba chatki somda leina su yum aduda lehoki leina du yum da sangba tanbadagi yum adugi akoibada asum chatli mahana asum lakpada yum adugi maninda hauriba khongnang adugi makhongda paiba phattaba mayam adugi manak jorakli mahangna khongnang adugi makhongda asum sangsinbada uba ama uki ubak tuda karigumba kharasu iba uki madu page haiduna asum sangsilubada magi matungdagi miyoi amana kaurakhi maduda leinana tungda sat leithoklaga haima nakhoi labo hoi madam ado thama haunaba tawrage ya khiroidro hoi horo aduga yumda leiba ka khudimak bulap tharanaba tawsiko hoi madam akoi soidinaba tawjage asumna wari sanaraba matung leinasu mayam gi thagnaba salonanaba sem sakri nakanamatasu yum aduda laiba simi mayam adusu yum aduda thabak suba haukri asomdana gaurodu magi angang singi manak jauduna wari watai khara sanaraba matung yum lomda halaklei asomna lambida asum lakpada gaurogi masanupa ahanana babung aikona chalisibu kaidano hai aikoigi yum anouba ama leire adugi manakta chalibani asumna wari sana lakpana yum adugi manak jaroklei yum adu ubada bitu amadi langlen kijaba ama phauki maruda mokhoi anina hainai tacho sigi yum sidi but film daga yakpa mungmarak daga leiba yum do maliko male 1920 film gi yum do adu sumale adu tacho but leiram gadro hera leiramoida but leiragabu babung hoina yum sida leiramisi leiram khidro hoini chumini hai kayuna bani ngangnai to ha nama phangi yum sibut makon mali hekta hai nakhoi phangi adu ada nati noibu maibiro ha maibro tumi layo noi sidiba asumna wari sana lakpana yum yori masidagi gari tu khamlaga wari sana yumlomda changla ibadu leinana thungnawtagi uki madu ubada leinana langlen bu kauduna mapanda prap chenthorakle aduga langlen bu pamkhatuna ya langduna imungda sangaklaga wari watai kaya sanaki somda nakan amadana yum aduda thabak suriba mayamdo magi thabak kanna sunari tanja aduda phatta haudi khundok pathorpa nupa amana mana puthoraiba phatta haudi mayamdu hundo uraga hanjilakpada yum adugi yana khagi phaglangi chuthi adudagi kana gumbi amana septharaga yinglaga leirami madu ubada nupa aduna karinune khanduna man uriba nupi adugi manakta prap sangchinki adumna sangsilluba matamdadi cheptharaga yenglamba nupi ado phat leisankhri maduda nupa aduna prap sangsillaga yengbadadi kanasu leiramdri maduda nupa ado punga ngakhi aduga khalli hais rang suyum sida lembana but amaga thabak suminaraga leirami hai akandi mayam ki manakta prap sagaroge asam na khanduna nupa ado yum manungda prap chang I aduga mayamna suriba thabak aduda mateng pangsilli aduga mayamda su mana hojik uribado hairami adubu wafam ado maka phongdanaba makhoi mayam gi lusingba nupa aduna hairi hai adu wa tumin leyu ngarang gi tunoi khangdana asi hairakpata mayamdu tumin magi thabak ado taunaki masigi matung nungthingi matamda yum aduda mai pusinduna mai thananaba sem saki hanadagi hauna fit tawduna leiramlaba ngaktanina makhoina ka hena sembagi mathau takhidi aduk yaribra yadrabra check tawba khaktani asamna matamdu haukhri haujiti numidang wairagi matam yarokli yum adusu haujiti mai thalabanina pungan ngali masigi matung yum aduda thabak suba miyoi sing adusu thabak suba loraduna mayumda hanakhri maramasina haujik yum aduda gauro laina amati makhoi ki masa aniga punna leiri ngarang di mai mambanina laina do yamna ki khibani adubu ngasiti maina pungan ngana thalabanina kiba kharti hanthari asamna laina du masanupi langlenga numidangi sak thongli
aduga gauro amadi magi machanupa bitugadi TV yingli asumna TV yinglingai yum adugi mafam abadagi karigumba yamna chawba yamna lumba pot ama gorong gorong olaklaga makhada dam launa tabagi ahoba makholama taki maruda imu aduda leiriba mi punamak khangpret khangi aduna masa masada pakhatpa thukatpa akiba kaya ama phawrami maruda piklibi langlendi kiduna mamata kanna konsili tanza aduda gorona hai haudong ni he kadai degi haudong ne hai haudong he asumna law lawduna makhol tarak liba adomda satki asumna mahana lakpada laidi amubaga higo ka langba ama taduna leirami aduga gorona kanagi laidi nusina imot moladana kananaga poreijano huinaga chilai jala asumna khalaga laidi ado paikhatli aduga mafam adai leiba dustbin amata thadaki masidagi mahak TV kada amuk laklei aduga TV ado yengki tanja aduda lenana hu makhoi baba kari wiramage kaisu nateda haudongni aina tankhre asumna khumduna mayamna kiriba ado kidana ba wal leithoki matamdo haukhre numit adugi numidang du karimata tawrakhidrei maruda lainana ngarang tawriba dudi mai mambagi oiramgani haina khanki asumna numituma aki akhang yauduna nong adumak nganki ayukki matamni gauro amati magi masasing ayukki walking chatki lainasu irujaraga salunaba sem sari asumna lainana salunabagi sem sari ngai yum adugi ka amadagi mi langbagi khonjat ama tarakhi maruda lainana kana no ne langli basibo walking chatkiba singdu halaba jalani asumna khanduna mi langbagi makhol tariba adomda laklei mahagna asum lakpada thung lolaga leiba ka amagi manungda mi langbado tari maruda lainana kana no ka sida lerisibo ka sisu aina ngarang han sakigum tawri aibu babnani asumna khallaga kage thong ado hangki wari asigi anisuba tangkak matang asida lojari matangki tangkakta kari kamdu bogi haibatu mayam punda ngaminarasi mayam baroi bada amukka hanna khoirumjari mayamna CCT haibasi sijinnabi khabra sijinadriba oiragadi amuktang sijinnabiu isada yamna kanaba piba amadi aruba laina kaya ngakthokpa ngamlibani iramdamgi pothok amasu oijadiba CCT na piriba kanaba sing adudi nupi oibigi thagi perot chang na helli puknaba lehandi normal oihali kidney da nung leiba phawba tahanba ngamba amadi cancer phawba phanba ngambagi chang wangba hakatsafa phahanba amadi apoba phawba phahanba ngamba amadi atai leina kaya phahanba ngamliba CCT ni hauji su IIT Guwahati amati Dr. Biburau Cancer Institute ta cancer gi research chatlibani aise cancer patient ne omda nabase hek naba hawbaga layeng hawdrabanina khoigi first test second test ena leibado 3B on gre aise 3B di doctor na su layeng bada masidi thani haidreba like om cancer do adu tokthokraga adu phare haraga kidney manakta amu pomakpa anoba hawrakpa adu su makata na layeng ngai leitadana upai leitadana leiribado ngasidi apombudu su leitre kidney manaki apombudo mangre nauna doctor da check up chalu matamda nangi apom atangka amata leitre ko kare nangi om cancer su pagare nami atai su pitangni CCT si tumba su ayaram deba phuri je hot ningai honabda ai je tumba su yare haka chabazu loi phagare ada khoigi khongkhut pangjalakpa khutsa singjalamba loi phagare ado huma ne pi karam bazu loi phare ai sa jam phatte haba chahi 35 tuk tangai ma je ko sirin thin ba habra yetum dawra thin bado adui da thilamba dagi aina upai je sulai leitre mangon hera thani ngai dak ai mathong khangdabani na ko ngawre ba ko adai ngawbadagi ngasai ge aina upale mandadana aina thakpa CCT je na aina mangon da pithakpane haba mangon da pithakpadagi angang je ngasai ge मासे नुमी हुमनी नुंगमनी बोगदी इमा नंगना पिथाकसे फते am hairame नुमी हुमनी हेक सुबो मतमजेदा माना हाइजरकपने हाबको इमा नंगना हिदाक CCT दो पिथाकपदो अदु सेमो थके दा हाइ लैरेबा माना अदा इमा नंग नोइ तुमदिगा दा ai हाना तुमे यांगलेन सारमबजु फरे अदगी करी खोइगी खोंखुत पंगजलकपा खुसा सिंगजलंबा लोइ फगरे अदो हुमा ने पिकारमबजु लोइ फरे इमा अदु थके हाइदना
ꯏꯕꯥꯅꯤꯅ ꯑꯌꯥꯝꯕ ꯊꯛꯑꯦ ꯍꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯑꯗꯨ ꯁꯦꯟꯇꯔꯗꯁꯨ ꯃꯌꯥꯝ ꯊꯝꯃꯨꯔꯦ ꯐꯠꯇꯗꯅ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯑꯃꯨꯛ ꯍꯦꯛꯇ ꯇꯧꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯩꯅ ꯌꯨꯝꯗ ꯊꯥ 3ꯁꯦ ꯐꯖꯅ ꯄꯨꯜꯂ ꯊꯝꯕꯗꯒꯤ ꯍꯧꯖꯤꯛꯀꯤ CCTꯁꯦ ꯄꯤꯊꯛꯄ ꯃꯇꯝꯗꯒꯤ ꯃꯥꯁꯦ ꯑꯅꯥꯕꯁꯨ ꯐꯈ꯭ꯔꯦ ꯑꯗꯩ ꯃꯁꯥꯁꯨ ꯃꯄꯥꯝꯕꯣꯝ ꯆꯨꯛ ꯆꯥꯎꯔꯒ ꯉꯧꯔꯣꯛ ꯉꯧꯔꯒ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯔꯒ ꯍꯖꯤꯔꯥ ꯁꯨꯕ ꯑꯣꯏꯅ ꯆꯠꯂ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯦꯗꯤꯁꯤꯟ ꯚꯦꯂꯨ ꯌꯥꯝꯅ ꯋꯥꯡꯕ ꯒ꯭ꯔꯤꯟ ꯇꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯥꯎꯕ ꯌꯥꯝꯅ ꯀꯟꯅ ꯁꯤꯖꯤꯟꯅꯅꯕ ꯔꯤꯀꯃꯦꯟ ꯇꯧꯔꯤ ꯑꯄꯣꯝꯕ ꯂꯩꯕ ꯁ꯭ꯀꯤꯟ ꯑꯦꯂꯔꯖꯤ ꯇꯧꯕ ꯑꯃꯗꯤ ꯑꯇꯩ ꯂꯩꯅꯥꯁꯨ ꯐꯍꯟꯕ ꯉꯝꯕꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯌꯥꯝꯅ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛꯄꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄ꯭ꯔꯃꯣꯠ ꯇꯧꯁꯤ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯀꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯔꯝ ꯑꯗꯨꯅ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕ CCTꯕꯨ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯀꯣꯛꯍꯟꯕꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 7629846397 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯇꯥꯟꯅꯕꯤꯌꯨ